ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯁꯤꯗꯥꯏꯋꯥꯏꯗ ꯌꯨꯝꯗꯣꯡ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯆꯣꯊꯦ ꯀꯧꯔꯝꯃꯤ꯫ ꯆꯣꯊꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯣꯊꯦꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯍꯥꯛꯅ ꯇꯥꯎꯕ ꯍꯨꯏ ꯑꯃꯈꯛ ꯃꯌꯨꯝꯗ ꯂꯣꯏꯔꯝꯃꯤ꯫ ꯆꯣꯊꯦꯅ ꯍꯨꯏ ꯂꯣꯏꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯦꯅꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯇ꯭ꯔꯕꯗꯤ ꯍꯨꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯥꯔꯝꯗꯦ, ꯆꯥꯛ ꯄꯤꯖꯔꯝꯗꯦ꯫ ꯍꯨꯏꯗꯨ ꯆꯥꯗ ꯊꯛꯇ꯭ꯔꯗꯨꯅ ꯃꯌꯥꯡ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯤꯕ ꯃꯄꯨ ꯑꯁꯤꯅ ꯂꯩꯔꯤꯉꯩꯗꯅ ꯑꯐꯕ ꯆꯥꯗꯨꯅ ꯆꯥꯛ ꯄꯤꯖꯕ, ꯑꯗꯨꯒ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯅ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯄꯤꯖꯗꯕ꯫ ꯑꯁꯨꯝꯅ ꯆꯔꯥ ꯍꯦꯟꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯌꯥꯡ ꯑꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯀꯪꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯒꯅꯤ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯦꯛ ꯊꯥꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯆꯣꯡꯈꯤꯅꯨ ꯁꯤꯛꯀꯦ, ꯃꯗꯨꯗꯇ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯆꯣꯊꯦꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯄꯦꯅꯨꯅ ꯃꯆꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯏꯒꯤ ꯆꯥꯛ ꯊꯥꯔꯝꯗꯦ꯫ ꯍꯨꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯕꯨ ꯅꯤꯡꯕ ꯅꯄꯨꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯁꯨ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯣ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯥ ꯉꯥ ꯂꯣꯏꯒꯅꯨ, ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯊꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯅ ꯉꯝꯕ ꯃꯈꯩꯗꯤ ꯇꯧꯕ ꯇꯥꯔꯦ꯫ ꯅꯪꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯆꯥꯗ ꯊꯛꯇꯗꯨꯅꯅꯦ ꯁꯤꯍꯟꯒꯦ꯫ ꯇꯥꯎꯕ ꯍꯨꯏꯗු ꯆꯔꯥꯝ ꯆꯥꯗꯠꯅꯕꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯍꯥꯛꯄꯨ ꯇꯥꯊꯤꯅ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯩꯒꯜ ꯃꯄꯥꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯊꯧꯔꯕ ꯃꯌꯥ ꯑꯗꯨꯅ ꯆꯤꯛꯂꯝꯃꯤ꯫ ꯄꯦꯅꯨꯗꯨ ꯍꯨꯏꯅ ꯃꯐꯩꯒꯟꯗ ꯂꯥꯛꯇꯨꯅ ꯆꯤꯛꯂꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯝꯃꯤ, ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯨꯏ ꯑꯁꯤꯅ ꯐꯩꯒꯜ ꯑꯁꯤꯗ ꯌꯥꯈꯨꯟ ꯇꯥꯕ ꯃꯈꯩ ꯆꯤꯛꯂꯦ꯫ ꯑꯩ ꯂꯩꯖꯧꯕ ꯇꯥꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ, ꯍꯨꯏ ꯑꯁꯤ ꯍꯥꯠꯇꯣꯛꯁꯦ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯦꯅꯨꯅ ꯍꯨꯏꯅ ꯆꯤꯛꯈꯤꯕꯒꯤ ꯑꯅꯥ ꯆꯥꯏꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯄꯦꯅꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯇꯨ ꯎꯕꯤꯔꯦꯗꯅ, ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅꯅꯦ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯦ꯫ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯍꯨꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯤꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯠꯍꯧꯁꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯐꯔꯦ, ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯨꯏꯁꯦ ꯍꯥꯠꯄꯕꯨꯗꯤ ꯍꯥꯠꯂꯦ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯄꯦꯅꯨꯅ, ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯕꯗꯤ ꯏꯆꯥ ꯆꯣꯊꯦꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯔꯨ ꯄꯣꯂꯥꯡꯗ ꯑꯣꯏꯔꯕꯁꯨ ꯊꯦꯡꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯅꯤꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯅꯦ ꯊꯥꯗꯈ꯭ꯔꯁꯤ꯫ ꯍꯣꯏ, ꯃꯗꯨꯅ ꯍꯦꯛ ꯐꯔꯒꯅꯤ꯫ ꯍꯨꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯆꯣꯊꯦꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯣꯊꯦꯅ ꯃꯥꯒꯤ ꯍꯨꯏꯕꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯁꯤꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯗ ꯍꯪꯂꯝꯃꯤ, ꯏꯃꯥ, ꯑꯩꯒꯤ ꯍꯨꯏꯗꯤ ꯍꯨꯏ ꯂꯩꯕ ꯎꯗꯦꯅ, ꯍꯨꯏꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯄꯦꯅꯨꯅ ꯁꯠ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯑꯩꯅ ꯑꯌꯣꯟꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯎꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯦ ꯍꯥꯟꯅ ꯋꯥ ꯍꯪꯉꯤꯅꯦ꯫ ꯇꯨ ꯎꯔꯕ꯭ꯔꯥ? ꯏꯃꯥ, ꯀꯩꯗꯧꯔꯦ ꯃꯁꯤꯗꯤ? ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯍꯣ, ꯅꯪꯒꯤ ꯃꯄꯨꯅꯤꯡꯕꯨ ꯍꯨꯏ ꯑꯗꯣ ꯑꯗꯨꯅ ꯆꯤꯛꯂꯤꯕꯅꯤꯗꯅ, ꯀꯌꯥꯗꯤ ꯅꯥꯔꯦꯁꯦ, ꯏ ꯑꯁꯤꯕ ꯁꯪꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯁꯦ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ, ꯃꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯍꯨꯏꯅꯕꯨ ꯍꯨꯏꯗꯨꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯏꯃꯥ? ꯑꯩꯉꯣꯟꯗ ꯆꯤꯛꯂꯛꯄꯗꯨꯗꯅꯦ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯩꯅ ꯈꯔ ꯐꯨꯔꯨꯔꯦ, ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯨꯏ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯆꯣꯊꯦꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯨꯏꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯏꯗꯨꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕ ꯀꯧꯁꯤꯡ ꯑꯃꯗ ꯑꯁꯤꯕ ꯍꯨꯏ ꯑꯃꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯏꯗꯨ ꯃꯍꯥꯛꯀꯤ ꯍꯨꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯊꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯣ,
ꯑꯩꯅ ꯂꯨꯅ ꯇꯧꯖꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯔꯕꯣꯏꯔꯦꯀꯣ? ꯍꯦ ꯏꯃꯥ, ꯅꯪꯅ ꯑꯩꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯕꯀꯣ? ꯁꯥ ꯁꯟꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ. ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ. ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ. ꯁꯥ ꯉꯥꯕꯨ ꯇꯥꯊꯤꯅ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩꯁꯨ ꯂꯩꯈ꯭ꯔꯔꯣꯏ. ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯏꯈꯣꯡꯁꯤꯅ ꯄꯨ ꯃꯥꯏꯀꯩꯗ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯒꯦ. ꯍꯨꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯗꯔꯒ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯤꯡꯌꯥ ꯑꯃꯗ ꯈꯥꯡꯄꯣꯛ ꯑꯃꯇꯪ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ. ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯔꯦ. ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛ ꯑꯁꯦ ꯃꯤꯁꯨ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦ. ꯃꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ. ꯑꯗꯨꯒ ꯐꯝꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯤꯞꯊꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯣꯊꯦꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤ. ꯆꯣꯊꯦꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯆꯤꯡꯅꯨꯡꯗ ꯆꯪꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯅ ꯌꯥꯝꯅ ꯍꯥꯎꯕ ꯎꯍꯩ ꯑꯃꯒꯤ ꯃꯁꯥꯗ ꯎꯆꯦꯛ ꯂꯝ ꯈꯨꯅꯨꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏ, "ꯍꯥ ꯆꯦꯛꯂꯥ ꯂꯝ ꯈꯨꯅꯨ, ꯅꯪꯁꯨ ꯎꯁꯥ ꯑꯗꯨꯗ ꯅꯗꯣꯝ ꯅꯊꯟꯇ ꯉꯥꯏꯔꯕ꯭ꯔꯥ? ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯏꯄꯥꯡ ꯀꯅꯥ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯁꯤ. ꯑꯩꯒ ꯏꯇꯥꯎ ꯑꯣꯏꯅꯁꯤ. ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯁꯤ. ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯊꯥꯞꯅ ꯂꯩꯈ꯭ꯔꯦ. ꯅꯪꯁꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯒꯦ." ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯂꯝ ꯈꯨꯅꯨꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯈꯨꯝꯂꯛꯂꯝꯃꯤ. "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯔꯒꯦ. ꯑꯩꯁꯨ ꯏꯊꯟꯇ ꯏꯄꯥꯡ ꯀꯥꯏꯅꯗꯨꯅ ꯂꯩꯕꯅꯤ. ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯅꯪꯒ ꯄꯨꯟꯅ ꯂꯩꯔꯁꯤ. ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯁꯤ." ꯆꯣꯊꯦ ꯑꯃꯗꯤ ꯂꯝ ꯈꯨꯅꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯂꯝ ꯈꯨꯅꯨꯅ ꯃꯆꯤꯜꯗ ꯎꯍꯩ ꯆꯔꯣꯡ ꯁꯤꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯣꯊꯦꯗ ꯄꯤꯔꯝꯃꯤ. "ꯏꯁꯦ, ꯃꯁꯤ ꯆꯥꯎ. ꯌꯥꯝꯅ ꯍꯥꯎꯕ ꯍꯩꯅꯤ." ꯆꯣꯊꯦꯅ, "ꯑꯗꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯪꯒꯦ. ꯅꯪꯅ ꯅꯥꯗꯣꯝ ꯇꯥꯔꯛꯄꯒꯤ ꯋꯥꯐꯝꯁꯦ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ? ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯣ." "ꯑꯩ ꯍꯥꯏꯒꯦ. ꯃꯇꯝꯗꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯄꯥꯝꯃꯨꯕꯤ ꯃꯍꯥꯛꯀ ꯎꯁꯥ ꯑꯃꯠꯇꯗ ꯇꯣꯡꯗꯨꯅ ꯑꯍꯥꯎꯕ ꯎꯍꯩ ꯆꯥꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯅꯤ. ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯈꯤ." ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯥꯗ ꯎꯁꯥ ꯑꯁꯤꯗ ꯂꯝ ꯈꯨꯅꯨ ꯑꯅꯤ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕ꯭ꯔꯥ? ꯐꯅꯗꯤ ꯆꯥꯎꯔꯤꯁꯦ. ꯆꯥꯕꯗ ꯐꯅꯗꯤ ꯍꯥꯎꯔꯅꯤ." ꯑꯃꯅ ꯑꯃꯨꯛ, "ꯆꯥꯕꯗꯗꯤ ꯍꯥꯎꯔꯅꯤ ꯍꯥꯏꯕꯨ ꯂꯝ ꯈꯨꯅꯨꯁꯤꯕꯨ ꯆꯥꯕ ꯌꯥꯒꯗ꯭ꯔꯅꯦ? ꯃꯈꯣꯏꯗꯤ ꯏꯄꯥ ꯏꯄꯨꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯋꯥꯐꯝꯅꯣꯗ ꯃꯗꯨꯕꯨ? ꯃꯈꯣꯏꯗꯤ ꯎꯆꯦꯛꯅꯤꯅꯤ, ꯎꯆꯦꯛ. ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ. ꯏꯄꯥ ꯏꯄꯨꯒ ꯃꯈꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ. ꯀꯥꯟꯅꯗꯦ. ꯎꯆꯦꯛꯁꯦ ꯄꯥꯏꯊꯣꯛꯈꯤꯕꯅ ꯍꯥꯟꯒꯅꯤ. ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯁꯤꯅ ꯃꯄꯥ ꯆꯨꯝꯅ ꯍꯦꯛꯇ ꯀꯥꯞꯂꯒꯦ. ꯑꯃꯗꯤ ꯍꯥꯠꯍꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯂꯝ ꯈꯨꯅꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯃꯄꯥ ꯇꯝꯗꯨꯅ ꯇꯦꯟ ꯀꯥꯞꯂꯝꯃꯤ. ꯇꯦꯟꯆꯩ ꯑꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯃꯣꯝꯗ ꯄꯥꯜꯂꯝꯃꯤ. ꯂꯝ ꯈꯨꯅꯨ ꯑꯃꯣꯝꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ. "ꯑꯁ, ꯑꯩꯁꯦ ꯈꯨꯠ ꯌꯥꯝꯅ ꯆꯨꯝꯗ꯭ꯔꯥ? ꯂꯝ ꯈꯨꯅꯨꯁꯤ ꯄꯥꯜꯂꯤ. ꯁꯤꯔꯝꯂꯅꯤ. ꯍꯦꯛꯇ ꯆꯥꯊꯣꯛꯂꯗꯕꯅꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯂꯝ ꯈꯨꯅꯨ ꯂꯥꯕ ꯑꯗꯨꯗꯤ ꯃꯁꯥꯅꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯔꯒ ꯀꯞꯆꯔꯝꯃꯤ. "ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ. ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯕ. ꯅꯈꯣꯏ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯒꯅꯤꯀꯣ." ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯣꯊꯦꯒ ꯊꯦꯡꯅꯈꯤ. "ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯛꯇꯥꯗꯨꯅ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯕꯅꯤ. ꯅꯪꯗꯤ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯗꯦ. ꯁꯥ ꯎꯆꯦꯛ ꯋꯥꯌꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ. ꯁꯥ ꯎꯆꯦꯛ ꯋꯥꯌꯥꯕꯨ ꯍꯥꯠꯂꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯔꯥ ꯑꯃꯗꯤ ꯑꯩꯅ ꯇꯝꯕꯤꯒꯦ. ꯅꯪꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ. ꯃꯁꯤꯗ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯁꯤ." ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯆꯣꯊꯦ ꯑꯃꯗꯤ ꯂꯝ ꯈꯨꯅꯨ ꯑꯅꯤꯅ ꯆꯤꯡꯂꯛ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯎꯍꯩ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯋꯥꯡꯕ ꯎꯊꯛ ꯑꯃꯗ ꯀ꯭ꯋꯥꯛ ꯀꯧꯕꯤ ꯆꯦꯛꯂꯥ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ, ꯇꯥꯔꯝꯃꯤ. ꯆꯣꯊꯦꯅ ꯍꯥꯏꯔꯛꯏ, "ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯛ ꯍꯧꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯁꯦ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎꯖꯦꯜ ꯄꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ."
lam khununa kwak asi kauraga ai hangi asi hairaga lam khununa kwak pu kaurami aduga hanglami itaw kwak nangna adu khawna kana khonglibudubu karigino kwak aduna khumlai aduburo aina khonglibasi harauba nungaiba phongdoklibani kari karamba harau nungaibano tu ada asi bhakjang ani khak taduna leiribase makoi buraga aina harauribani ngasai do aigi sanabi mahaka turel khongnungda ising thaktuan leiringaida nupa ani sina lona tumina laktuna tien kaptuna aigi ipangdo hatkibani makoi buraga aina kana khongbada umangda leiba sahing saba pamba kairen mayam ama tholaktuna chingda sadan balakba usek hatpuna pani sibu charak tamduna hatkibani makoina sirabada aidi yamna nungaire adugi harauribani lam khununa o nangsu aigi leibaga chap manara boireko phatraba nupa ani sina aigi ipang adusu tien kaptuna hatkibani hojikti makoi sirabani na phare nangsu aigi tung ilo taibang mi asigi mayumda aikhoi puna leirasi aidi taibang miyoiba makoi se yamna kise makoi ki manakta ai leiba ngamlai hai mahakti atai atopa taibang mi amataga manadi sa usiekpu yamna luna tawu miyoini aibusu yam luna tawi mapang kainaraba mahaka aikhoi puna leirasi chothena muk hairei aibu karisu singnagano nangi nafamda ai karisu tawroi nangbu luna sana tawbigadoribani makoi ahumdu khangpok tamna halammi makoi ahumna khangpok adu hek yebu matamda yumgi mathakta chikla makuna tongduna leirambadu urami kwakna maku adu da hanglammi he maku nangna mafam sida tongduna leiramlibasibu karigino makuna thawayam nungaitana kumlaklami aigi warisi tabiyo aigi ipang siklado taibang mina thakpa langna thukre taibang mi makoina aigi ipangbu phaduna pukre mahaki khongol lirakpani wamain khraduna yumthak asida kaihak tongduna potharambani lam khununa nangsu aikhoigu napang kainarab oireko aikhoi ahumgi warise chap manare ngasidage aikhoi hu itaw oiduna taibang mi asigi yumda puna leiminarasi wapam asida makhoi ahummak puna yanarami yumaduda chothe amadi usek ahumdu puna leiminarami asumna sum leirakpa asida nongmagi numitta usek ahum asina wa ama khanarami lam khununa han hairei aikhoi ahumbu luna zana tawbiribu nupasigi nupi ama aikhoina thibirasi aduga puna leirasi kwakna hoi thirasi aikhoi ahumna khaidoknaduna nupi masak phajabe mabu hekta thirasi asumna hainaduna mathangi numitta makhoi ahumna sotheda asumna hairami nang yumsida lengdana leiram nangidama ahauba atumba uhoi kayama aikhoi ahumna puduna laki asi hairaga makhoi ahumdu maikai ahumda paithokna khirami lam khununa khul amada paisinduna masak matau phajaba nupi leisabi leibra haina koyeng yenglami adubu matamdu nungsa yamna saba oibana mi amata mapalga thoknaduna leiramje nungsana sabasida kanamta mapalsida thoktre nupi amta utre aduna yumthak tongduna khongduna makoibu kauthoklage lam khununa yumthakta tongduna khonglami imungda leiba nupi ahal amana hairei hai yumthakta lam khunu tongbu maline machinja kharane sumangsida thabirucho machana khummi kariki machinja thagadoino maraina thiraga chajarusani mahaki seba tawbuga ai ngamloi lam khunudu amuk yumthangnaba amagi yumthakta tongduna khonglami adubu kanamtana mapana thulaklamdi mataw asida mahakna khali taibang mi amatana aikhoi usikpu nungsidrabu oireko phare mafamsida aina kanamta thiba phanglaroi atopa mafamda oina chatlage somdana kwakna atiyada koipai paiduna nupi masak phajaba leibra haina koyeng yenglami kanamata leiba udrabaduda makhol haunahuna khonglami imungda leiba nupi ahal amana kwakna khongma makhol adubu taragairei angangsa kwak asi yamna haunahuna khongi mapalda thokinuko asina yawramlagani asumna
ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ ꯃꯁꯤꯗ ꯀ꯭ꯋꯥꯛꯅꯁꯨ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯝꯗꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯀꯨꯅꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯊꯤꯕ ꯐꯪꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯇꯥꯎꯅꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯊꯤꯕꯗ ꯏꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯂꯨꯁꯤ ꯃꯀꯨꯅ ꯑꯁꯤꯗ ꯂꯣꯛ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯊꯛꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯣꯛ ꯑꯗꯨ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯂꯣꯛ ꯃꯄꯥꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯁꯝ ꯌꯥꯟꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯩ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯦꯝꯂꯒ ꯄꯨꯔꯁꯤ ꯀ꯭ꯋꯥꯛꯅ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯦꯝꯒꯗꯕꯁꯤ ꯂꯝ ꯈꯨꯅꯨꯅ ꯑꯩ ꯇꯧꯒꯦ ꯂꯥꯛꯇ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯏꯊꯔꯝꯃꯤ ꯑꯗꯨꯒ ꯂꯝ ꯈꯨꯅꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯇꯥꯏꯕꯪꯃꯤ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯑꯣ ꯁꯝ ꯌꯥꯟꯕꯤ ꯅꯨꯄꯤꯗꯨ ꯎꯆꯦꯛꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯉꯛꯆꯥꯅꯔꯝꯃꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯦ ꯎꯆꯦꯛ ꯑꯍꯨꯝ ꯅꯈꯣꯏ ꯑꯍꯨꯝꯅ ꯐꯠꯇꯕ ꯎꯆꯦꯛ ꯑꯣꯏꯔꯝꯂꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯨꯒꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯝ ꯈꯨꯅꯨꯅ ꯍꯦ ꯑꯄꯪꯕꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯅꯤ ꯃꯥꯡꯍꯟꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯎꯆꯦꯛ ꯑꯍꯨꯝꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯄꯤꯗꯨꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ ꯂꯝ ꯈꯨꯅꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯀ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯄꯨꯔꯛꯄꯅꯤ ꯃꯍꯥꯛ ꯀꯧꯊꯣꯔꯛꯀꯦ ꯃꯀꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯣꯊꯦꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ ꯆꯣꯊꯦꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯎꯆꯦꯛ ꯑꯍꯨꯝꯅ ꯆꯣꯊꯦꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯆꯣꯊꯦꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯈꯪꯅꯔꯝꯃꯤ ꯎꯆꯦꯛ ꯑꯍꯨꯝꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯗ ꯆꯣꯊꯦꯒꯤ ꯅꯨꯄꯤꯒꯤ ꯈꯣꯏꯖꯤꯈꯥꯗ ꯇꯥꯏꯕꯪ ꯅꯋꯥ ꯑꯃ ꯃꯤꯇꯝꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕ ꯆꯣꯊꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃꯁꯨ ꯐꯪꯒꯗꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯍꯜꯂꯛꯈꯤꯕ ꯅꯪꯒꯤ ꯅꯇꯥ ꯎꯆꯦꯛ ꯑꯍꯨꯝꯁꯤꯕꯨ ꯑꯃꯨꯛꯇꯪ ꯆꯥꯛꯀꯧꯕꯤꯁꯤ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃꯃꯝꯗꯪ ꯄꯤꯖꯁꯤ ꯌꯥꯏ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯈꯥꯡꯂꯒ ꯄꯤꯖꯁꯤ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯁꯤꯕꯨ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯍꯟꯕ ꯖꯥꯠꯅꯣ ꯃꯁꯤꯕꯨ ꯈꯪꯕꯤꯕ꯭ꯔꯣ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯈꯛ ꯍꯪꯂꯨꯗꯦ ꯐꯔꯦ ꯍꯟꯗꯛꯀꯤ ꯁꯤꯟꯒꯗꯧꯔꯤꯕ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯈꯪꯗꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯥꯛꯄꯥꯎ ꯑꯁꯤ ꯍꯥꯏꯔꯨꯒꯦꯀꯣ ꯆꯣꯊꯦꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯍꯨꯝꯕꯨ ꯀꯧꯗꯨꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯍꯨꯝꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯅꯨꯡꯗ ꯄꯥꯟꯕ ꯎꯍꯩꯇꯃꯛ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯃꯝꯅ ꯏꯇꯥꯎ ꯑꯍꯨꯝꯕꯨ ꯆꯥꯛꯀꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯏꯇꯥꯎ ꯑꯍꯨꯝ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯃꯁꯤꯗ ꯎꯆꯦꯛ ꯑꯍꯨꯝꯗꯨ ꯍꯔꯥꯎꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯎꯆꯦꯛ ꯑꯍꯨꯝꯕꯨ ꯆꯣꯊꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯆꯣꯊꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯥꯡꯂꯝꯃꯤ ꯃꯊꯦꯜ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯎꯆꯦꯛ ꯑꯍꯨꯝꯗꯣ ꯀꯧꯕꯤꯔꯨꯕ ꯌꯥꯔꯒꯅꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯅꯝꯂꯒꯦ ꯑꯩ ꯀꯧꯔꯨꯔꯒꯦ ꯁꯣꯝꯗꯅ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯨꯗꯤ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯆꯥꯛ ꯉꯥꯏꯅ ꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯝ ꯈꯨꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯍꯥꯏꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯀ꯭ꯋꯥꯛꯅ ꯏꯟꯁꯥꯡ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯕꯨ ꯊꯣꯡꯂꯤꯕꯅꯣ ꯑꯩꯗꯤ ꯇꯤꯟꯁꯤ ꯌꯥꯝꯅ ꯌꯣꯠꯂꯦ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯕꯅꯤ ꯃꯀꯨꯅ ꯏꯇꯥꯎꯅꯤ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯆꯥꯕꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯕ ꯂꯣꯏꯕ ꯍꯥꯟꯕ ꯇꯥꯟꯅꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ
ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯏꯕꯤꯅꯤꯗ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨ ꯆꯣꯊꯦꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯆꯥꯛ ꯂꯣꯏꯔꯦ, ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ, ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯆꯥꯛ ꯆꯥꯎꯔꯁꯤ. ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ. ꯆꯣꯊꯦꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ, ꯃꯊꯦꯜꯕꯨꯗꯤ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ, ꯆꯥꯛꯀꯧꯕꯅꯤꯅ ꯃꯌꯥꯝ ꯆꯥꯁꯤ ꯍꯥꯏꯗꯨꯅ. ꯆꯣꯊꯦꯅ ꯎꯆꯦꯛ ꯑꯍꯨꯝꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯎꯆꯦꯛ ꯑꯍꯨꯝ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯇ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯃꯀꯣꯛ ꯊꯪꯗꯨꯅ ꯐꯝꯅꯩ. ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯗꯨꯅ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯑꯁꯤꯗ ꯐꯝꯗꯨꯅ ꯆꯥꯕꯤꯌꯨ. ꯋꯥꯐꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯍꯨꯝꯗꯨ ꯃꯃꯤꯠꯀ ꯌꯦꯡꯅꯔꯝꯃꯤ. ꯀꯅꯥꯅ ꯑꯍꯜꯅꯣ ꯍꯥꯏꯅ ꯍꯪꯅꯔꯝꯃꯤ, ꯋꯥ ꯇꯥꯅꯔꯝꯃꯤ. ꯂꯝ ꯈꯨꯅꯨꯅ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯑꯁꯤꯗ ꯐꯝꯒꯗꯧꯔꯤꯕꯅꯣ? ꯑꯍꯨꯝꯗꯨꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯑꯁꯤꯗ ꯆꯣꯊꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯕꯤꯔꯤꯕꯗꯨꯕꯣ? ꯆꯥꯛ ꯑꯁꯤ ꯏꯪꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯑꯍꯜ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯦꯛꯇ ꯐꯝꯕꯤꯔꯣ. ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯕꯣꯔꯒ ꯅꯤꯍꯧꯒꯗꯧꯔꯤꯕꯅꯤ, ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯒꯦ ꯍꯥꯏꯗꯨꯅ. ꯎꯆꯦꯛ ꯑꯍꯨꯝꯗꯨ ꯃꯕꯨꯛꯁꯨ ꯍꯥꯟꯅꯗꯒꯤ ꯂꯥꯝꯗꯨꯅ ꯂꯩꯔꯕꯅꯤ. ꯂꯝ ꯈꯨꯅꯨꯅ ꯃꯊꯟꯅ ꯃꯆꯤꯟꯅ ꯁꯣꯟꯖꯩ, ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟꯗꯒꯤ ꯑꯩꯗꯤ ꯆꯔꯥꯒ ꯍꯦꯜꯂꯛꯂꯤꯕꯅꯤ, ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ. ꯑꯍꯥꯎ ꯃꯌꯥꯝ ꯑꯁꯤꯅ ꯏꯃꯥꯡꯁꯤꯗ ꯊꯝꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯜ ꯊꯤꯗꯨꯅ ꯂꯩꯔꯦ. ꯑꯩ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯐꯝꯂꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯂꯝ ꯈꯨꯅꯨꯅ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯐꯝꯈꯤꯔꯝꯃꯤ. ꯆꯥꯛꯂꯨꯛ ꯑꯗꯨꯗꯅ ꯑꯇꯣꯞꯄ ꯃꯊꯦꯜ ꯈꯔꯁꯨ ꯍꯦꯟꯅ ꯍꯥꯞꯂꯝꯃꯤ. ꯃꯗꯨꯗ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯃꯀꯨꯅ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯠꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯆꯣꯊꯦꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯍꯨꯝ, ꯈꯠꯅꯕꯤꯈꯤꯅꯨ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ. ꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ. ꯂꯝ ꯈꯨꯅꯨꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯇꯥꯎ ꯂꯝ ꯈꯨꯅꯨ, ꯅꯪꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯟꯅ ꯐꯝꯂꯕꯅꯤꯅ ꯍꯥꯏꯌꯨ, ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯜ ꯑꯣꯏꯔꯤꯕꯅꯣ? ꯋꯥꯐꯝ ꯑꯁꯤꯗ ꯂꯝ ꯈꯨꯅꯨꯅ ꯈꯨꯝꯂꯛꯏ, ꯇꯥꯕꯤꯌꯨ, ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯊꯥꯔꯗꯨꯅ ꯈꯨꯟꯗꯣꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯁꯤꯕ ꯅꯥꯏꯔꯝꯗꯦ, ꯁꯤꯕ ꯂꯩꯔꯝꯗꯦ. ꯇꯥꯏꯕꯪ ꯃꯤꯅ ꯂꯣꯟꯅꯕ ꯃꯔꯣꯜꯕꯨ ꯈꯪꯕꯁꯨ ꯑꯩꯈꯣꯏꯅꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯪꯗ ꯁꯤꯕ ꯍꯥꯏꯕꯁꯤ ꯂꯥꯛꯈꯤ. ꯅꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯜꯂꯛꯄꯅꯤ ꯑꯩꯈꯣꯏ ꯂꯝ ꯈꯨꯅꯨ ꯍꯥꯏꯔꯤꯕ ꯆꯤꯛꯂꯥ ꯑꯁꯤ. ꯃꯩꯍꯧꯔꯣꯜꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯁꯤ ꯂꯩꯔꯛꯂꯕꯅꯤ. ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯇꯣꯡꯗꯨꯅ ꯈꯣꯡꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨ ꯑꯗꯨ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯦꯡ ꯀꯣꯌꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯥꯗꯨꯅ ꯄꯤꯖꯅꯔꯤꯕꯅꯤ. ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯔꯛꯂꯕꯅꯤꯅ ꯑꯩꯍꯥꯛꯅ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯐꯝ ꯊꯣꯛꯏ. ꯂꯝ ꯈꯨꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯣꯊꯦꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯆꯨꯝꯃꯤꯅꯤ. ꯐꯔꯦ, ꯀ꯭ꯋꯥꯛꯇ ꯑꯃꯨꯛ ꯍꯪꯂꯒꯦ, ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒꯦ. ꯀ꯭ꯋꯥꯛꯇ ꯌꯦꯡꯗꯨꯅ ꯍꯪꯂꯝꯃꯤ, ꯏꯇꯥꯎ ꯀ꯭ꯋꯥꯛ, ꯅꯇꯥꯎ ꯂꯝ ꯈꯨꯅꯨ ꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯂꯕ꯭ꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤꯁꯨ ꯃꯔꯝ ꯄꯤꯌꯨ, ꯇꯥꯁꯤ. ꯀ꯭ꯋꯥꯛꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯆꯣꯊꯦ, ꯏꯇꯥꯎ ꯂꯝ ꯈꯨꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤꯗꯤ ꯈꯛ ꯍꯜꯂꯣꯏ. ꯃꯁꯤꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯖꯒꯦ. ꯂꯝ ꯈꯨꯅꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯣꯏꯗꯕ ꯋꯥꯐꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯍꯜ ꯑꯣꯏꯒꯦ, ꯑꯆꯨꯝꯕ ꯁꯛꯀꯦ ꯍꯥꯏꯅꯗꯤ ꯈꯛ ꯈꯟꯕꯤꯒꯅꯨ. ꯏꯇꯥꯎ ꯈꯣꯏꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯣ ꯑꯩꯁꯨ ꯎꯍꯧꯔꯤꯕꯅꯤ, ꯈꯪꯍꯧꯔꯤꯕꯅꯤ. ꯀ꯭ꯋꯥꯛꯅ, ꯑꯩꯒꯤ ꯋꯥꯐꯝꯗ ꯃꯔꯛ ꯊꯠꯄꯤꯔꯛꯀꯅꯨ. ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯆꯍꯤꯕꯨ ꯊꯤꯗꯣꯛꯅꯔꯨꯔꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯕꯨ ꯑꯣꯏꯕ ꯌꯥꯔꯝꯒꯅꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯏꯄꯨ ꯍꯥꯏꯅ ꯀꯧ. ꯆꯣꯊꯦꯅ, ꯋꯥꯐꯝ ꯑꯁꯦ ꯂꯝꯐꯩ ꯆꯠꯈ꯭ꯔꯦ, ꯃꯌꯦꯛꯇ ꯑꯣꯏꯅ ꯂꯥꯛꯁꯤꯗꯣ. ꯀ꯭ꯋꯥꯛꯅ, ꯑꯩ ꯍꯥꯏꯔꯒꯦ. ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯍꯤ ꯌꯥꯝꯂꯒꯦ, ꯑꯍꯜ ꯑꯣꯏꯔꯒꯦ ꯍꯥꯏꯔꯕꯗ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯈꯨꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯗꯤ ꯂꯩꯔꯛꯂꯕꯅꯤ. ꯀꯛꯌꯦꯟ ꯃꯤꯉꯝꯕ ꯍꯥꯏꯕ ꯁꯥꯍꯤꯡꯁꯥꯕ ꯎꯆꯦꯛꯀꯤ ꯋꯥꯔꯤꯗꯣ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯀꯛꯌꯦꯟ ꯃꯤꯉꯝꯕꯕꯨ ꯍꯥꯠꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝꯗ ꯑꯩꯗꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯕꯅꯤ.
ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯃꯔꯤꯜ ꯇꯦꯡꯕ ꯀꯥꯟꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎ ꯄꯤꯔꯨꯕꯁꯨ ꯆꯦꯛꯂꯥꯀ꯭ꯋꯥꯛ ꯑꯩꯅꯅꯤꯗꯣ꯫ ꯅꯣꯡꯒꯧꯕꯤ ꯀꯧꯕꯤ ꯃꯉꯛ ꯍꯥꯏꯒꯠꯄꯤ ꯆꯦꯛꯂꯥꯗ ꯄꯥꯎ ꯄꯤꯔꯨꯕꯁꯨ ꯑꯩꯅꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯄ ꯇꯤꯟ ꯀꯥꯡꯗꯒꯤ ꯍꯧꯔꯗꯨꯅ ꯑꯆꯧꯕ ꯁꯥꯃꯨꯅ ꯆꯤꯡꯕꯅ ꯖꯤꯕ ꯀꯌꯥꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯇꯦꯡꯕ ꯀꯥꯟꯗ ꯅꯣꯡꯒꯧꯕꯤꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯇꯦꯡꯕ ꯌꯥꯎꯗ ꯃꯈꯩ ꯂꯩꯔꯕꯗ ꯃꯍꯥꯛꯄꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯦ ꯊꯛꯄ ꯊꯤꯡꯍꯟꯈꯤꯕꯁꯨ ꯀ꯭ꯋꯥꯛ ꯑꯩꯒꯤ ꯄꯥꯎꯗꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯇꯥꯎ ꯂꯝꯈꯨꯅꯨꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯊꯥꯔꯗꯨꯅ ꯈꯨꯟꯊꯣꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯁꯤꯕ ꯑꯃ ꯅꯪꯒꯗꯧꯔꯦ, ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯆꯦꯛꯂꯥꯀ꯭ꯋꯥꯛ ꯑꯩꯅ ꯈꯣꯡꯗꯨꯅ ꯇꯥꯛꯂꯤꯕꯅꯤ, ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯂꯩꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯇꯥꯎ ꯑꯅꯤꯗꯒꯤ ꯑꯩꯅ ꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯆꯣꯊꯦꯅ ꯈꯜꯂꯤ, ꯆꯨꯝꯃꯤ, ꯁꯤꯗ꯭ꯔꯤꯉꯩꯗ ꯀ꯭ꯋꯥꯛ ꯍꯥꯟꯅ ꯑꯁꯤ ꯄꯥꯎꯖꯦꯜ ꯄꯤꯀꯣ꯫ ꯀ꯭ꯋꯥꯛ ꯈꯣꯡꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯅꯩꯀꯣ꯫ ꯑꯗꯨꯗꯤ ꯂꯝꯈꯨꯅꯨꯗꯒꯤ ꯀ꯭ꯋꯥꯛꯅ ꯆꯍꯤ ꯍꯜꯂꯤ, ꯑꯍꯜ ꯑꯣꯏꯔꯦ꯫ ꯂꯝꯈꯨꯅꯨꯗꯨ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯤ ꯃꯈꯧ ꯄꯣꯡꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯣꯊꯦꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯥꯎ ꯃꯀꯨꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯏꯇꯥꯎ ꯃꯀꯨ, ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯇꯥꯎ ꯀ꯭ꯋꯥꯛꯅ ꯑꯍꯜ ꯑꯣꯏꯔꯦ, ꯃꯁꯤꯗ ꯅꯍꯥꯛꯁꯨ ꯌꯥꯅꯤꯡꯂꯕ꯭ꯔꯥ? ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤꯁꯨ ꯃꯔꯝ ꯄꯤꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯃꯀꯨꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯉꯔꯥꯡꯒꯤ ꯉꯈꯥꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯅ ꯏꯅꯪꯒꯟ ꯑꯁꯤꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯃꯛꯁꯨ ꯌꯥꯔꯤꯕ ꯄꯣꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯍꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯌꯥꯝꯅ ꯍꯜꯂꯤ꯫ ꯀꯛꯆꯦꯡꯒ ꯇꯥꯏꯕꯪ ꯃꯤꯒ ꯆꯥꯎꯕ ꯈꯦꯟꯅꯕꯒꯨꯝꯕꯅꯤ꯫ ꯁꯤ ꯑꯩ ꯍꯥꯏꯒꯦ, ꯑꯩꯒꯤ ꯆꯍꯤꯗꯣ ꯌꯥꯝꯃꯟꯈ꯭ꯔꯗꯨꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦ, ꯅꯤꯡꯁꯤꯡꯕꯕꯨ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯨꯔꯣꯟꯒꯤ ꯃꯊꯛ ꯆꯥꯔꯣꯟ, ꯆꯥꯔꯣꯟꯒꯤ ꯃꯊꯛ ꯄꯨꯔꯣꯟ, ꯄꯨꯔꯣꯟꯒꯤ ꯃꯊꯛ ꯄꯥꯔꯣꯟꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯎ꯫ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯍꯥꯏꯕꯗꯣ, ꯇꯥꯏꯕꯪ ꯃꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯇꯦꯡꯄꯥꯟꯕ ꯃꯄꯨꯗꯣ ꯑꯩꯒꯤ ꯏꯃꯥꯛꯅꯤꯅꯦ꯫ ꯃꯍꯥꯛꯅ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯍꯧꯔꯤꯕꯅꯤ, ꯈꯪꯍꯧꯔꯤꯕꯅꯤ꯫ ꯇꯦꯡꯄꯥꯟꯕ ꯒꯨꯔꯨ ꯁꯤꯗꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯀꯨ, ꯏꯀꯨ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩ꯫ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗ ꯃꯍꯥꯛꯇꯣ꯫ ꯇꯦꯡꯄꯥꯟꯕ ꯃꯍꯥꯛꯀꯤ ꯃꯀꯨꯅꯤ ꯍꯥꯏꯕꯁꯦ ꯂꯌꯥꯝꯅ ꯈꯪꯂꯗꯨꯅ ꯑꯩꯒꯤ ꯏꯃꯤꯡꯕꯨ ꯃꯀꯨ ꯍꯥꯏꯅ ꯊꯣꯟꯈꯤ, ꯀꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯔꯛꯂꯕꯅꯤꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯡꯁꯨ ꯍꯣꯡꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯠꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯦ ꯎꯟꯁꯥ ꯀꯥꯏꯁꯤ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯇꯨ ꯌꯦꯡꯉꯨ꯫ ꯉꯥꯡꯕ ꯁꯛꯄ ꯌꯥꯝꯅ ꯍꯩꯕ ꯃꯀꯨꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯆꯣꯊꯦꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯜꯂꯤ, ꯃꯀꯨ ꯍꯥꯏꯕ ꯎꯆꯦꯛ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯁꯦꯝꯗ꯭ꯔꯤꯉꯩ ꯂꯌꯥꯝ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯒꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯆꯣꯊꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯨꯟꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯁꯤ ꯏꯇꯥꯎ ꯃꯀꯨꯅ ꯑꯣꯏꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯦꯠꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯃꯊꯦꯜ ꯑꯌꯥꯝꯕ ꯆꯥꯛꯂꯧꯁꯤꯗ ꯏꯇꯥꯎ ꯃꯀꯨꯅ ꯐꯝꯕꯤꯔꯣ, ꯃꯊꯪꯗꯅ ꯏꯇꯥꯎ ꯀ꯭ꯋꯥꯛꯅ ꯐꯝꯕꯤꯔꯣ, ꯑꯗꯨꯒ ꯃꯊꯪꯗꯅ ꯏꯇꯥꯎ ꯂꯝꯈꯨꯅꯨꯅ ꯐꯝꯕꯤꯔꯣ꯫ ꯃꯀꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯣꯊꯦꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯍꯨꯝꯕꯨ ꯆꯥꯛ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯊꯧꯅꯤꯖꯕꯅꯤ꯫ ꯅꯈꯣꯏꯅꯁꯨ ꯕꯣꯔ ꯄꯤꯅꯕꯤꯔꯝꯃꯨ꯫ ꯎꯆꯦꯛ ꯑꯍꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯣ, ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯡꯕ ꯍꯩꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯀꯨꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯍꯦꯟꯅ ꯆꯥꯕ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯤꯠ ꯅꯥꯕꯨ ꯁꯤꯡꯂꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯒꯤ ꯈꯪꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯒ ꯑꯔꯣꯏꯕ ꯋꯥꯐꯝ ꯍꯥꯏꯅꯔꯒ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝꯗ ꯄꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯣꯊꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫